इब्लिस शैतान कनानो पार्ट 2 हजरत आदम सेम्बा बिस्मिल्लाहिर्रहमानिर्रहीम मांगी वीडियो दा हाइजक्रे इब्लिस ओंथोकना थाक वांगना अल्लाह का नंगनरमबनी अदुबु अल्लाह का याथंग अमा इल्लुदबना लेखा ताखरे जहन्नमी ओइक्रे ngasi video sida sandok na phamasi thamjage Allah na Hazrat Adam alayhi salam bo sem lage khalla batungda dunia gi leibak ta hai he leibak nangi nasadagi aigi khalifa representative ama sem gani makhoi gi manungda kaya ama aigi wa induna jannatta matam punamaki oina leigani amasung kaya ama aigi wafam indabadagi matam pumnamaki oina jahannamda leikigani wafam asida jannat jamin na hai ki ya Allah nahaki apamba aningba amadi थबक्ता हिंबगी पांगल कनागिसु लेते नहाकी अपाम्ब असि खंगलगा साइड अमदा पेंजै मरमदी अइंगोंदगी साब जात असि गी कांगलुप अमा जन्नत लैगनी हाइबसिदा नुंगाइजै अदुबु कांगलुप अमा मतम चुप्पगी ओइना जहन्नमदा अवाब तागनी हाइबसि अइना करमना खांगनी अदुगी मतुंगदा साथीरबा पाउजेल सिदा जमीन असुक्की मतिक कपखिरमी मदुदी इरिल तुरेल सिंग ओइखिरमी लाइरेक्ते याउरी जमीन कपलमद्रबदी इरिल तुरेल सिंग ओइरमोय दुनिया की मी अमना अमगिदमक कपलमोय अदुगी मतुंगदा अल्लाह ना हजरत जिब्राइल बु जमीन द थारकी लैबाक लौरोनबा जमीन न पिरखिदे अल्लाह की कसम चारग हाइजकी पुबीगनु आइगी लैबाक सिगा साबा मखोइदो हाथ न सुनरकनी इनाइ ताननी आइंगमलोय हाइकी जमीन की कसम दो ताबद उपाय लेतदना हल्लखी अदुगी मतुंगदा अल्लाह ने हजरत मीकाइल अलैहिस्सलाम बुथारक के जमीन नमदसु कपने लाउबने कसम चाबने तौदना हजरत मीकाइल हनकी मथंग दला की हजरत इसराफिल महाक्सु लैबाक पुबंगम खिद्रे अदुगी मतुंगदा हजरत अजराइल ना अल्लाह ना थारकी हजरत अजराइल ना लैबाक लौगे तोरकपदा जमीन ना अल्लाह की कसम चारगा थिंगी आइगी लैबाक लौबी गनु अदुगा कप हौखी हजरत अजराइल ना है की कपगा कानरोय आई अल्लाह की बंदानी अल्लाह की हुकुम इन इथौनी जमीन ना हाय आइगी इसा की सरुक्तगी सागदब मखोइदुगी कांगलुप अमा जहन्नम दा लैगदबदो आई पामजदे अल्लाह की कसम लौबी गनु इस अजराइल ना है कि नंग चारी कसम अल्लाह अदुना थारक लिबनी अइबु हाइदुना अकन बना जमीन की सरुक सिंह पूदुना अल्लाह के मनाक थुंकी अल्लाह ना कि हे अजराइल जमीन ना अइगी मिंगदा कसम चारगा थिंगबदसु तारमदना पुरक लिबनी को अजराइल ने खुमकी नहा की हुकुम ना हेन बनी कसम दगी मरमदुना अइ पूजरकले मधु ताबद अल्लाह न हाय जमीन न कप पतादना मागी लैबाक पुरकपनी आदम की मचा मसुगी मथवाई लौबगी जिम्मेदारी नवोंद सिन्नर पनी अजराइल ने यामन कप की वफम सिदा मरमदी मीगी थवाई लौबा अचौब थबकनी मचा ममा मपा मचा पुनुमक मचिन मनाव मतम चादना खाइना सेटनबदो मदुगी अकपदो मदुगी दोष मंगोंदा चंगनी खनबदगी अल्लाह ना मदु नंगोंदा दोष ओहल्लोय हाइदुना माबु चिंगनबा अमदि मागी नुंगाइतबा कोखनखी मतम अदुदगी मागी मिंग मलकुल मौत मिंग थोनखी अल्लाह ने अजराइल बु दुनिया की मफम कयामरोमदगी लैबाक पुहल्लकलगा अमुक्का अजराइल द हुकुम तवी अरब की मफम अमद मदुबु थमलुनबा मदुदगी चही निफु चुपना मदुदा रहमत की नोंग चुथहल्ली मदुगी मतुंगदा जन्नत चेन बतुरेल राहीद अमदी सल सबील अनिगी इसिंगा तोटलगा हजरत आदम साब हौखिरमे अल्लाह की हाइनिंगाई लेतबा शक्ति कुदरत की मतेगना हकचांगी कयात खिबिक सिंगली नाउरी ई शा सम लोइना वहनख्रे लाइरिक अतोपदना हजरत आदम की हकचांग फरिस्ताना सेमबनी अदुगा माइथोंग दी अल्लाह मसामकना सेमबनी हाय अदुननी इबुंगोना थिंगलमलिबा साउरबसु खक मीगी माइदा फूगनु मीगी माइथोंग दा फूबा हौनदे मरमदी मसी अल्लाह की खुदमकना सेमबनी हजरत आदम अलैहिस्सलाम की अवांग खुनिंग हुमफूनी अमसुंग पाकपन खुनिंग तरेतनी तुंगदा हजरत आदम की हुमदांग सरुदुगी ओहनबा इमा हवा की अवांग खुनिंग यांखैनी अमसुंग पाकपन खुनिंग मंगानी मसीगी अवांग असी जन्नत की मियोय खिबिक ओइरुगनी मतांग सिदा वफम अमना मखोइबु अल्लाह न सेमदा चही 19 की योंगनी जन्नत मतम सांगना लैरमी अदसु मखोय अहन खक ओइखिदे सुम लैरिबदु लै दुनियादा लाक्लबदा एज की चेंज लाक्प हौखिरमी अल्लाह न मक्का के
aseng leibakna Hazrat Adam gi kok Baitul Muqaddas ki leibakna ngak Adan gi leibakna namgan Sri Lanka gi leibakna khong Nongpok lamdam gi leibakna khut ani Nongchup lamdam gi leibakna khong ani amasung dunia gi mafam khibik tagi leibakna saru sawun i sa singli nauri pumnamak sem gi aduga jannat ki mafam amada thamduna chahi niphu hiphalami farista sing na madubu urubada ki khiduna karino khangning bagidamak makhoi gi ustad Azazil gi nakta laklaga tammi Azazil su ngakladuna yenglusi haiduna lakna ki haifet lapna dagi leptuna yenglambadagi changsillaga khutna kapla check torami Azazil na maduda chafu ahangba pot ahangba ama kapubada khonjel thokpugum thoklami maudagi mana Hazrat Adam gi murti manungda changsinduna check torami aduga farista singda hai kiningai pot natte karisu adubu masigi manungda zamin asman pot khibik ki gyan loina supna yauri mafam kharada ai changbang ngamde maduda kari yauri ai khangde chingnadana masibak magi khalifa ama semgani haibadu oigani masi aigi achouba yekna boiraba yai adu bu harau ningai mafam amana masi chaba lambagi maramda yamna khangani magi puk yawi Allah ki ibadat yamna tawni thajade matamduda Azazil su farista gumna cha thakte jinnat sing su lammi chai adubu matamduda magi thoina madu darkar oide asumna Azazil na Hazrat Adam gi matangda kari no khara hairam laga halamdai da tin sichilammi madugi tin adugi hui on ki maram madu asina hui mangi hadis talaki hui leiba imungda farista changde masigi matungda Allah gi hukum dagi Hazrat Adam da thawai hapchin bagi tanja yoroklabada thawai de hukum tawi adubu thawai na changsillu yaramde Allah da haije ya Allah magi thanung sidi magi manung sidi pumam mammi ki jai haina kaplammi madagi Allah taala na Adam alayhis salam sadringai chahi kuti kaya mangda sakraba nure Muhammad ki nur Hazrat ki laibakta na phallabada ngan ki madagi thawai na harau na changsinduna laiki hairiba nure Muhammad asi nabuat ki nurni nurasina mathang akhiri nabi gi mapai bungo Hazrat Abdullah faubala khiduna aroibada ima Amina gi na ibungo hamal oiba matamda Hazrat Abdullah ki laibaktagi nurase Muhammad ibungo Rasulullah sallallahu alaihi wasallam changki madarijun nabuat ko balaikti iri nurasi laibaktagi sokpa nur asina laibakta sokpa mioising nabi oiki amasung namganda soklagana sak phajabada ngamkhai leitaba nupa sing oiki ibungogi mapa Hazrat Abdullah phajabada ngamkhai leiramde Hazrat Adam gi hakchang ruh thawai changsan khrabatungda khudakta murti ado hakchang ahingba saun i tongsa on kiduna ngamkhai leitana phajaba pakhang ama oikirami Allahu akbar khudakta magi thanungda lausing akal wakhal asa khantaba punamak mathantana oiraki adugi matungda Hazrat Adamna hakthi khalai aduga mathanta alhamdulillah hairi Allah namadu targa yarhamukallah haiki hairibo hai ani asi aikhoigi matam purumakta sijinnagdaba wafamni masi Allah ki hukumni Hazrat Adam alayhis salam khwaidagi hena thak wangba khwaidagi henba khusemni ashraful makhluqat ni masibu sem ge khalak pada farista singi oppose machama laiki Hazrat Adam alayhis salam khwaidagi henba amani haibasi gi praman su leibatai maram masina Allah na Hazrat Adam da arashtagi hauduna jannat duzak zamin asman amadi masjid leiriba pot khibik ki gyan pina birame ngasai Hazrat Adam bu hinghallaba tungda jannat tang nungaina leibagi hukum bibire adubu uhai ama khakchada bagi athingba thamlammi uhai adusu Azazil na magi haksang nungda changlambadagi Hazrat Adam ta poglakhiba shaitani waswasa ama Allah na Hazrat Jibril alayhis salam ta lauthok halaga jannat ki mafam amada phumjinbadagi haukiba u pambi amani madugi uhaini chaba yaroi haikibadu Allah di loina khangba mapuni lakadaba wairakadaba gyan gi pukai Allah gini mahak ki loiba leitaba gyan gi pukai dagi saruk machama Hazrat Adam da sinabi madubu phangba ngamba atopa jiba amata sulaite masibu Quran da palli wama utitum minal ilmi illa qalila aina aigi ilim dagi pikraba saruk ama nangonda pibi masi piklaba mioi bagi gyan asina mioi na jiba khibik ki mathak ta thangli jing nong malang atia
mamlaba loknung samudra manung sa kai thaja planet yauna mioi bana khudum challi adu erebadi Allah kari oiramgani adugi matungda Allah na farista sing hukum tawi haujikti adam na nakhoidagi henna hai singi haiba khanglabanina mangon da sajda taw khudak ta makhoi sajda ta khedubu ajajil di sajda tawramde farista singna sajda dagi hawalakpada makhoi gi ustad ning makaina maithong musinna mai leithok tuna lepli farista singna ani suba sajda tawi ajajil di tawramde maramasin ni namaz ta sajda ani koina tawrabase Allah na mangon da hangi he ajajil kari maram gi nangna adam da sajda tawdabano maduda man khumgi aibudi na hak na maina sabani aduga mabuna leibakna aduga leibak amasung may animak manaba yade maram aduna aina mangonda kokno laga aigi izzat manghan bapamde Allah nai ke he mardod sidagi nang iblis haibadi lanat phanglaba ngasidagi jannat tagi thokpikro aigi mafam asida jannat asida nangi mafam natte qayamat phawba aigi lanat nangonda tarabani matam adudagi magi ming iblis shaitan oiki quran da mafam da iblis anatraga shaitan haina lai kanagumana sumna sohai sajda gi hukum farista sing tagini mangonda natte adubu mahdi farista gumna lausin khrabani farista singi ustad ni kanagumana tawroi haina tawkhidabani hai Allah na mangon da hanki ya iblisu ma manaka Allah tasjuda ya amartuk he iblis aina nangon da hukum tawrabada karamba pot na nangbu adam bu sajda tawbudagi thinki mana haiki ana khairum minhu khalaqtani min nari wa khalaqtani min tin ayat asida ki khangmangami mana tawroi haina tawkhidabani amasung Allah aina soikhibani haina su tungda haikide iblis na Allah da gachaki ya Allah aigi asuk sanglaba tapaisya ibadat punumak manglagadra Allah na khumi manghanloi ai kanagi su pendaba tawde jannat natana nang na haining bahayo maduda iblis na qayamat phawbagi punsin niki adam amadi macha masugi hakchang nungda i da singli da chat pangambagi shakti niki Allah na piki iblis na jibi khibik ki mong mataw lawbagi shakti niki Allah na piki nungsit ka tot naragat chatning ba mafam da chat pangambagi shakti niki Allah na piki adam da aduga adam da onsil laga hai nang na maram oiraga ngasi aigi phibam si oirabani na yengani nang kayam kuina jannat laibano ngasi dagi hauna ai nang matam punamak oina yeknabani the has begun landi hekta hauri makhata nawari taning labadi please comment ningsing birao channel asida dunia hobdagi loyo fawbagi wari sing tapna inshallah pijege khanjari mayam punamakki dua amasung support ki zarurat ni wama tawfiq illa billah assalamu alaikum warahmatullahi wabarakatuh